ꯃꯃꯥꯡꯗꯁꯨ ꯂꯩꯈꯤꯗꯦ ꯃꯇꯨꯡꯗꯁꯨ ꯂꯥꯛꯂꯔꯣꯏ ꯀꯅꯥꯅꯁꯨ ꯌꯧꯈꯤꯗ꯭ꯔꯤ ꯌꯧꯔꯨꯕꯁꯨ ꯉꯝꯂꯔꯣꯏ ꯃꯃꯥꯡꯗꯁꯨ ꯂꯩꯈꯤꯗꯦ ꯃꯇꯨꯡꯗꯁꯨ ꯂꯥꯛꯂꯔꯣꯏ ꯀꯅꯥꯅꯁꯨ ꯌꯧꯈꯤꯗ꯭ꯔꯤ 여루바수 ngamlaroy Mustafa gi martaba asman dai suwangi sallallahu عليه وسلم صلى الله عليه وسلم مماندسو ليكيدي متungdasu لاغلروي miyamnasu yanai ummini maha umminat basingduna manghandana isinai miyamnasu yanai ummini maha umminat basingduna manghandana isinai ummi maha wahai wahai kudingmak sallallahu alaihi wasallam sallallahu alaihi wasallam mamangdasu laykide matungdasu لاغلروy kananasu yaukhidri yaurubasu ngamlaroy mahana hayrami mahaksu bandani aikhoigu mahakisu hisabsu laugani mahana hayrami mahaksu bandani aikhoigu mahakisu hisabsu laugani dubu mahana yadri makai khudana
suyaroy sallallahu alaihi wasallam sallallahu alaihi wasallam mamangdasu laikide matungdasu lakleroy kananasu yaukidri yaurubasu ngamleroy Mustafa gimar Asman day suwangi sallallahu alaihi wasallam sallallahu alaihi wasallam mamangda sulaikide Islamu pamjadaba matamdugi miyuy singna mahakitung inba oyu yadrabasu mahakku fatabani hayu hai bediyade sallallahu alaihi wasallam sallallahu alaihi wasallam mamangda sulaikide matungda sulakleroy kananasu yaukidri yaurubasu ngamleroy mahaki ummat ojaba fangjabada thamoina diharaujai ithanta su ikaijai mahaki ummat ojaba fangjabada thamoina diharaujai ithanta su ikaijai mahakna gunadagi pak aina gunagi ipakta sallallahu alaihi wasallam sallallahu alaihi wasallam mamangda sulaikide matungda sulakleroy kanana suyaukidri yaurubasu ngamleroy Mustafa
की मर्तबा आसमान दैशुवांगी सल्लल्लाहु अलैहि वसल्लम सल्लल्लाहु अलैहि वसल्लम।